ngasi akoina lakcharibasi Thanga Kendra Bishnupur district ki Thanga Kendra gi manungda laiba Moirang Khunau Mamang Shaban hairiba lam adudani aduga akoi lam asida leiriba akoi gi ipu amaga hairiba ipu asi jahi chama hele jahi chama ga mari muk sure haidana akoi gi yumgi miyoi singna takpi ipu si ahal oirakpagi khara kanna ngangdragadi tabagi pangal kitang soli aduna hairiba ipu siga wari watai kitang tawjaraga ipu hoigi matamgi haugraba punsi rol sing adu khoi chamna sum khara wari watai sanaraga hangjagena lakchabani khoi lakchari basi MT khangmina sigi team ni aduna hairiba ahal sibu nungsibiduna amadi MT khangmina sigi page amadi YouTube channel sibu nungsibiduna mayamna like share amadi subscribe tawdribasingna YouTube channel asibusu subscribe tawsinbiramu khoi ipudagi matamdugi khoi haugraba akoina uhaudraba punsiror kharadang hangjage ipugi minga yumnaka hanamta habiyo mingna wangkai lasram wangkai ipu je hauji chahi chamaga kya sure chap chaba ipu ani khara hele chahi chamaga ani khara hele bako oh ado ipu je akoi gi second war japan war haiba matam do adum pande chahi second war ko jam pande ba hoi chahi tara ga charu tare te do oh pakang machadi phare bako oh ado ipu matam sida akoi gi Moirang Khunau Thanga manung se Japal wargi lan chokna ba bom thada ba nongmai kamna ba sise akoi Thanga manung sida irang si yaurakpara kamna ba nongmai maru thada ba bom thada ba si yaurakpara to bom thada ba Thanga da de bom thada ba si oi Japan ni gari ga hoi sarkari gari ga kamna ba gi hoi adu gi bom thada ba odi thangjing gong da tamu da kale chawam ta da hoi boeing bo kai gi kai wanda ma kai du me ma sa kan taw da so da ta cha ba hoi kai me ta da no ji khang na no ji khang we khangdre po thangjing gong tamu thangjing gong do da play chaw ta ka Japan ka pek ta Japan ka pek ta na plane ama kai ra ta ba koi po oh ada play do sahi ani abu pharam de ta bo de kakthat la pu gi ba oh akoi gi Thanga manung da ne atopa akoi gi Imphal manung gi akoi lan gi sokna bagi chaitheng phangba Imphal manung lom gi mi chela ga manung si nan kai Thanga manung ngaram dongrum adege wala na tha chanta Thanga chanta sing thang adege kanovi khona hobe sing chandra sinawara na adu chanda no kai Thanga manung da da Thanga da pai jama nei awa ma dai jang de ni we phawala abang ro tha do de ba atopa lamdagi lan chela ga leiba yaubra bai bo adu ne haji oh duka kan ne Imphal de yo lai oh Imphal de pok chela ga leiba oh aduga ipu waina naha oiringai angang oiringai da ne ipu sidagina Imphal phawba chatke aduga kaithel karaga khorambandagi pochai leiba khotpa tauge hairagadi matamda phone de phone ja da ya jai na amukta haibi to gari phone de na khon sandar ne ipa adudi nongmada dum hangaranda yobo ngambra kanai ngam ahing yarek me ba yam nungsi ipu matamduda koi uhaudragasu wakhal sida khanjelubada oiramgada ba punsi mahing do suki matik nungsiba punsi mahing amu oiramgani na kalli haujik ipugi icha ningol kaya piba kaya issue kaya lairabang tang haibi to issue icha kaya no han haibi issue ma isa pe badi ma tan oh si lai kha amani lai ne oh asi lai ya ne ma ka oh punna piba kaya no hunna pe ba hunna ai ma ani lai ta ani lai hidre oh pakhang yum pandringai da lai hidaba oh yum pan de oh hojik issue di kya lai ipu issue so ga jani issue so ta poi issue ne ba poi
ꯑꯣ ꯁꯣꯔꯣꯅ ꯑꯃ ꯄꯣꯛꯄ ꯑꯣ ꯏꯁꯨ ꯅꯤꯄꯥꯗꯨꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯏꯁꯨꯗꯨꯁꯨ ꯅꯨꯄꯥ ꯑꯃ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯃ ꯄꯥꯜꯂꯦ ꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯤꯅꯦ ꯏꯄꯨ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯃꯁꯨꯗꯨꯗ ꯏꯄꯨꯗꯨꯅ ꯅꯨꯡꯁꯤꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯪꯍꯧꯋꯦꯕ ꯂꯩꯔꯝꯃꯦ ꯑꯗꯣ ꯏꯄꯨꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤꯗ ꯏꯄꯨꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕ ꯈꯣꯠꯄ ꯃꯔꯛꯇ ꯁꯨꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯌꯥꯎꯗꯦ ꯍꯧꯖꯤꯛꯇꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯥꯏꯅ ꯍꯥꯟꯅ ꯇꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯅꯈꯣꯏꯗꯧꯅ ꯇꯧꯔ ꯀꯥꯟꯁꯤꯗ ꯑꯩ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯥꯍꯧꯋꯦ ꯏꯄꯨ ꯑꯩꯈꯣꯏ ꯏꯄꯨ ꯏꯕꯦꯟꯗꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯦ ꯏꯁꯤꯡꯗ ꯑꯍꯜ ꯑꯣꯏꯔꯝꯕꯁꯦ ꯁꯝꯖꯣꯏꯅꯦ ꯃꯉꯣꯟꯗ ꯏꯁꯤꯡ ꯑꯗꯒꯤ ꯑꯍꯨꯝꯕꯗꯤ ꯀꯥꯎꯔꯦ ꯑꯗꯨꯒ ꯏꯄꯨꯒꯤ ꯏꯆꯥ ꯄꯤꯕꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯦ ꯏꯄꯨꯅ ꯍꯥꯏꯕꯤꯕꯗꯒꯤ ꯍꯧꯖꯤꯛ ꯏꯆꯥ ꯅꯤꯉꯣꯜ ꯀꯌꯥꯅꯣ ꯅꯤꯉꯣꯜꯁꯤꯡꯗꯨꯅ ꯀꯗꯥꯏꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯄꯣꯛꯄꯅ 5 ꯄꯣꯛꯄꯅꯤ ꯑꯃ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩ ꯍꯧꯖꯤꯛ ꯏꯆꯥꯒꯤ ꯄꯤꯕ ꯅꯤꯉꯣꯜ 3 ꯑꯃ ꯄꯥꯟꯗ꯭ꯔꯤ ꯅꯤꯉꯣꯜ 3 ꯑꯃ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯅ ꯏꯁꯨꯅꯤ ꯍꯥꯏꯔꯤ ꯏꯄꯨ ꯏꯁꯨ ꯏꯄꯨꯅ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯤꯉꯣꯜꯁꯦ ꯀꯌꯥꯅꯣ 5 ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯏꯄꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯅ ꯊꯥꯛꯅꯕ ꯆꯦꯡ ꯆꯥꯛ ꯊꯥꯎ ꯊꯨꯝꯁꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯂꯣꯏꯅ ꯆꯥꯏ ꯂꯩꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯂꯝꯗꯒꯤ ꯂꯣꯛꯑꯒ ꯊꯥꯔꯒ ꯈꯣꯠꯂꯒ ꯆꯥꯕꯁꯦ ꯏꯁꯥꯒꯤ ꯂꯝꯗꯒꯤ ꯊꯣꯛꯄꯉꯩꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯏ ꯁꯔꯀꯥꯔ ꯏꯄꯨ ꯍꯣꯏꯒꯤ ꯃꯇꯝꯗꯨꯗ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯒ ꯆꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯔꯒ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯆꯥꯔꯛꯄ꯭ꯔꯥ ꯊꯥꯔꯒ ꯆꯥꯕ ꯉꯥꯛꯇꯅꯤ ꯊꯥꯔꯒ ꯆꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯊꯥꯔꯒ ꯆꯥꯔꯣꯏ ꯍꯣꯏ ꯏꯄꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯆꯥꯅꯤꯡꯕ ꯑꯇꯣꯞꯄ ꯑꯃꯅꯤꯅ ꯍꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯏꯄꯨ ꯍꯣꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯅ ꯊꯥꯛꯅꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯊꯥꯔꯒ ꯃꯍꯩ ꯂꯣꯛꯑꯒ ꯆꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯗꯨꯀꯥꯟꯗꯒꯤ ꯃꯤꯔꯝꯗꯒꯤ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯤꯡꯉꯤ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯄꯨꯟꯁꯤꯔꯣꯜꯒ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯔꯣꯜꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕ ꯑꯍꯣꯡꯕ ꯂꯩ ꯍꯧꯖꯤꯛꯁꯨ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗ ꯏꯁꯥꯒꯤ ꯊꯥꯔ ꯆꯥꯕ ꯑꯌꯥꯝꯕꯅꯤ ꯑꯇꯩꯗꯤ ꯂꯩꯔ ꯆꯥꯕꯗ ꯊꯥꯡ ꯉꯧꯕꯤ ꯆꯍꯤ ꯂꯩꯔ ꯆꯥꯕ ꯉꯥꯛꯇꯅꯤ ꯃꯥꯅꯦ ꯏꯄꯨ ꯃꯁꯥꯅ ꯊꯥꯕ ꯂꯝꯗꯦꯕ ꯍꯣꯏ ꯑꯗ ꯑꯩꯈꯣꯏꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯡꯒꯠꯂꯛꯏꯁꯤ ꯆꯍꯤ 30 ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯣꯡꯒꯠꯂꯛꯄ ꯆꯍꯤ 30 ꯌꯧꯗ꯭ꯔꯤꯕ ꯁꯤꯗ ꯍꯣꯡꯒꯠꯂꯛꯄꯁꯦ ꯑꯣ ꯏꯄꯨꯒꯤ ꯏꯁꯥꯒꯤ ꯆꯍꯤ 30 ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯗ ꯍꯣꯡꯉꯛꯑꯦꯕꯀꯣ ꯑꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯊꯥꯡꯒ ꯈꯨꯟꯖꯦꯝꯗ ꯏꯄꯨ ꯍꯣꯏꯁꯦ ꯂꯩꯔꯝꯃꯦꯕꯀꯣ ꯈꯨꯟꯖꯦꯝ ꯃꯥꯝꯇꯣꯞꯁꯤꯗ ꯆꯤꯡꯖꯦꯡꯒꯤ ꯍꯣꯏ ꯏꯄꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯏꯄꯨ ꯍꯣꯏ ꯃꯇꯝꯗꯅꯦ ꯍꯤꯡꯒꯣꯜꯗ ꯏꯁꯥꯅ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯐꯧ ꯆꯦꯡ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯤꯉꯩ ꯊꯥꯅꯤꯡꯕ ꯊꯥꯔ ꯆꯥꯔꯅꯤ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯕ ꯊꯥꯡꯖꯤꯡꯅ ꯍꯦꯟꯅ ꯐꯪꯉꯤ ꯃꯇꯝꯗꯨꯗ ꯏꯄꯨ ꯍꯥꯔ ꯆꯥꯏꯕ꯭ꯔꯥ ꯏꯄꯨ ꯍꯣꯏꯅ ꯊꯥꯕꯁꯦ ꯊꯥꯡꯒꯗ ꯍꯥꯔ ꯐꯪꯗꯦ ꯍꯥꯔ ꯐꯪꯗꯦꯕ ꯊꯥꯡꯒꯗ ꯌꯥꯝꯅ ꯑꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯁꯦꯡꯕ ꯆꯤꯟꯖꯥꯛ ꯍꯥꯔ ꯌꯥꯎꯗꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕ ꯆꯤꯟꯖꯥꯛꯁꯤ ꯆꯥꯔꯛꯄꯅ ꯏꯄꯨ ꯍꯣꯏꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯆꯤꯟꯖꯥꯛ ꯆꯥꯔꯛꯄꯒꯤ ꯉꯁꯤ ꯏꯄꯨ ꯍꯣꯏꯅ ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯕꯁꯦ ꯉꯝꯃꯤꯕꯅꯦꯕꯀꯣ ꯏꯄꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯊꯕꯛ ꯁꯨꯕꯁꯦ ꯈꯨꯠꯂꯥꯏꯅ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦꯕ ꯏꯄꯨ ꯍꯣꯏ ꯃꯇꯝꯗꯗꯤ ꯐꯧꯗꯒꯤ ꯆꯦꯡ ꯑꯣꯟꯕꯁꯤ ꯏꯄꯨ ꯀꯃꯥꯏꯅ ꯑꯣꯜꯂꯤ ꯁꯨꯝꯕꯟ ꯁꯨꯛ ꯁꯨꯝꯕꯜ ꯁꯨꯛꯁꯦ ꯁꯤꯅ ꯁꯨꯔꯒ ꯍꯣꯏ ꯒ꯭ꯌꯥꯁꯅ ꯆꯥꯛ ꯊꯣꯡꯕ ꯎꯔꯝꯃꯔꯣꯏ ꯎꯗ꯭ꯔꯦꯀꯣ ꯏꯄꯨ ꯁꯤꯡ ꯆꯜꯂꯒ ꯃꯩ ꯍꯧꯔꯒ ꯆꯥꯛ ꯊꯣꯡꯉꯤ ꯇꯧꯁꯤꯡ ꯌꯥꯔꯝꯃꯤ ꯑꯗꯨ ꯁꯤꯗ ꯀꯥꯡꯐꯪ ꯀꯥꯔꯛꯇꯒꯤ ꯂꯩꯖꯤꯡ ꯆꯤꯡ ꯍꯣꯏ ꯏꯄꯨ ꯏꯪꯈꯣꯜꯗꯒꯤ ꯑꯣꯏꯅ ꯎ ꯋꯥ ꯌꯥꯜꯂꯒ ꯑꯗꯨ ꯂꯩꯇꯦ ꯑꯗꯨꯒ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯏꯔꯣꯏꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯄꯣꯠ ꯆꯩ ꯍꯣꯟꯕ ꯈꯣꯠꯄ ꯁꯤꯡ ꯑꯗꯒꯤ ꯐꯧ ꯍꯣꯟꯕ ꯆꯠꯅꯔꯛꯄ ꯏꯄꯨ ꯑꯗꯣ ꯁꯟ ꯒꯥꯔꯤ ꯍꯥꯏꯗꯣ ꯎꯗ ꯆꯠꯁꯦ ꯐꯪꯉꯝꯗꯦ ꯍꯣꯏ ꯀꯥꯡꯄꯣꯠꯂꯒ ꯀꯥꯡꯀꯣꯠꯁꯦ ꯍꯣꯏ ꯀꯥꯡꯄꯣꯠꯇ 50 ꯍꯥꯞꯄꯗ ꯍꯣꯏ ꯁꯤꯉꯝꯃꯦ ꯃꯊꯥꯡ ꯊꯥꯡꯒꯗꯒꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯦ
ꯑꯁꯤ ꯏꯄꯨ ꯍꯥꯟꯅ ꯏꯁꯤꯡ ꯂꯩꯔꯝꯃꯦ ꯍꯥꯏ ꯀꯃꯥꯏ ꯊꯣꯟꯈꯤ ꯈꯣꯡꯂꯝꯗꯒꯤ ꯁꯟꯅ ꯒꯥꯔꯗꯦꯟꯁꯦ ꯁꯟ ꯃꯤ ꯆꯠꯄ ꯈꯣꯡ ꯆꯠꯇꯦ ꯑꯗꯩ ꯑꯣ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯕ ꯈꯣꯡꯂꯝꯗꯗꯤ ꯑꯣ ꯈꯣꯡꯂꯝꯗꯤ ꯉꯥ ꯃꯇꯝ ꯀꯥꯂꯦꯟ ꯂꯩꯕ ꯁꯟ ꯃꯌꯥꯝ ꯆꯠꯄꯗꯣ ꯑꯗꯨꯅ ꯂꯝꯕꯤꯃꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯨꯝꯃꯤ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯀꯨꯝꯄꯣꯟ ꯀꯩꯔꯣꯟꯗ ꯂꯥꯟ ꯀꯥꯏꯕ ꯀꯥꯟꯗ ꯀꯩꯔꯣꯟ ꯃꯔꯤ ꯇꯥꯛꯄ ꯈꯨꯟꯌꯥ ꯀꯩꯅꯣꯁꯤ ꯌꯨꯝ ꯃꯉꯥ ꯇꯔꯥꯗꯅ ꯍꯧꯖꯤꯛꯇꯤ ꯐꯨꯟꯈ꯭ꯔꯦꯗꯅ ꯀꯧꯕꯥꯎ ꯌꯧꯐꯜꯂꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗ ꯀꯩꯔꯣꯟꯗ ꯌꯨꯝ ꯃꯉꯥꯗꯤ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯁꯤ ꯂꯥꯟ ꯀꯥꯏꯕ ꯑꯣꯗ꯭ꯔꯛꯄ ꯆꯍꯤꯗ ꯍꯧꯖꯤꯛꯇ ꯀꯥꯔꯛꯄꯅꯤ ꯈꯨꯖꯦꯝꯗꯒꯤ ꯂꯥꯟ ꯂꯣꯏꯕ ꯆꯍꯤ ꯐꯥꯔꯛꯄꯒ ꯊꯥꯡꯒ ꯈꯨꯟꯖꯦꯝꯗꯒꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯃꯥꯡ ꯁꯥꯕꯜꯁꯤꯗ ꯍꯣꯡꯒꯠꯂꯛꯄꯅꯦꯕꯀꯣ ꯏꯄꯨ ꯑꯣ ꯑꯗꯨ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯊꯥꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯅꯦ ꯀꯩꯊꯦꯜ ꯊꯥꯡꯒꯗ ꯉꯥ ꯐꯥꯔꯒ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯀꯥꯔꯛꯄꯁꯤ ꯍꯤꯗ ꯑꯌꯥꯝꯕ ꯆꯥꯅꯔꯛꯄ ꯏꯄꯨ ꯍꯤꯅ ꯑꯌꯥꯝꯕ ꯆꯠꯅꯩ ꯍꯤꯅ ꯍꯤꯁꯦ ꯀꯗꯥꯏꯋꯥꯏ ꯊꯥꯡꯉꯤ ꯏꯄꯨ ꯍꯤꯁꯦ ꯇꯨꯔꯦꯟ ꯍꯣꯡꯒꯠꯂꯒ ꯕꯖꯥꯔ ꯃꯌꯥꯗ ꯑꯗꯨꯝ ꯊꯥꯡꯉꯤ ꯕꯪꯒ꯭ꯂꯥ ꯁꯥꯏ ꯌꯨꯝꯗ ꯈꯣꯡꯕꯥꯡ ꯀꯨꯃꯥꯝꯒꯤ INA ꯁꯥꯔꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯕꯪꯒ꯭ꯂꯥ ꯁꯥꯔꯤ ꯕꯪꯒ꯭ꯂꯥ ꯁꯥꯔꯤꯁꯦ ꯑꯗꯨꯗ ꯂꯝ ꯀꯩꯗꯧ ꯆꯠꯂꯅꯤ ꯍꯤꯗ ꯑꯗꯨꯗ ꯊꯥꯡꯉꯤ ꯑꯗꯨ ꯀꯥꯂꯦꯟꯁꯤ ꯑꯣꯏꯔꯀꯥꯟꯗ ꯈꯣꯡꯂꯝꯕꯤꯗ ꯑꯗꯨ ꯃꯇꯝꯗ ꯍꯤꯡꯅꯃꯛ ꯃꯣꯏꯔꯥꯡ ꯅꯨꯄꯤꯅ ꯄꯣꯠ ꯄꯨꯔꯒ ꯌꯣꯜꯂꯛꯑꯅꯤ ꯊꯥꯡꯒꯅꯁꯨ ꯀꯅꯥ ꯌꯣꯜꯂꯅꯤ ꯅꯦꯇꯥꯖꯤ ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯅ ꯃꯣꯏꯔꯥꯡꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯐꯤꯔꯥꯟ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯥꯟ ꯌꯨꯡꯉꯝꯃꯤ ꯍꯥꯏꯁꯦ ꯏꯄꯨ ꯃꯥꯅ ꯂꯥꯛꯑꯝꯕꯗꯨ ꯏꯄꯨ ꯍꯣꯏ ꯊꯦꯡꯅꯕꯤꯍꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯎ ꯊꯦꯡꯅꯗꯦ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯨꯝ ꯇꯥꯗꯤ ꯇꯥꯕ꯭ꯔꯥ ꯏꯄꯨ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯁꯦ ꯇꯥꯏ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯄꯨꯁꯦ ꯆꯍꯤ 100ꯒ ꯆꯍꯤ 4ꯃꯨꯛ ꯁꯨꯖꯤꯜꯂꯛꯑꯦ ꯑꯗꯨꯅ ꯏꯄꯨ ꯍꯧꯖꯤꯛ ꯅꯨꯡꯁꯥꯒ ꯌꯥꯝ ꯁꯥꯕ ꯃꯇꯝ ꯑꯣꯏꯕꯁꯤꯗ ꯏꯄꯨꯒꯤ ꯆꯥꯕ ꯊꯛꯄ ꯍꯛꯆꯥꯡ ꯀꯝꯗꯧꯕꯤꯔꯤ ꯏꯄꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯆꯥꯛꯇꯤ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯌꯥꯔꯤ ꯏꯄꯨ ꯍꯧꯖꯤꯛ ꯎꯇꯣꯡ ꯈꯦꯄꯝ ꯆꯥꯕꯗꯣ ꯈꯪꯉꯦ ꯌꯥꯝ ꯍꯣꯏ ꯏꯄꯨꯒꯤ ꯍꯛꯆꯥꯡꯒꯤ ꯗꯣꯛꯇꯔꯒꯤ ꯆꯦꯛ ꯇꯧꯕꯗ ꯑꯅꯥꯕ BPꯒꯨꯝꯕ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒꯤ ꯆꯥꯡ ꯋꯥꯡꯕꯒꯨꯝꯕ ꯂꯩꯇꯦ ꯂꯩꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤ ꯑꯍꯜꯁꯤꯡꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯉꯛꯏꯕꯁꯤ ꯃꯍꯧꯁꯥꯒꯤ ꯄꯣꯠꯊꯣꯛ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯌꯥꯎꯗꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯂꯩꯍꯥꯎꯗ ꯄꯨꯊꯣꯛꯆꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯇꯨꯗ ꯍꯤꯡꯖꯔꯛꯄ ꯑꯍꯜꯅꯤ ꯑꯗꯨꯅ ꯆꯍꯤ 104 ꯁꯨꯔꯕ ꯏꯄꯨ ꯑꯁꯤ BP ꯂꯩꯇꯦ ꯁꯨꯒꯔ ꯂꯩꯇꯦ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯣ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯈꯤꯇꯪ ꯍꯛꯆꯥꯡ ꯆꯣꯟꯊꯔꯛꯄ ꯆꯍꯤ 100 ꯍꯦꯜꯂꯕ ꯍꯥꯏꯕꯁꯤ ꯁꯣꯟꯐꯝ ꯊꯣꯛꯄꯅꯤ ꯃꯈꯥ ꯇꯥꯅ ꯏꯄꯨꯗ ꯋꯥꯍꯪ ꯑꯃꯅꯤꯇꯪꯒ ꯍꯪꯖꯒꯦ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯁꯪꯒꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯁꯤꯁꯦ ꯏꯄꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯄꯥꯛ ꯎꯈꯤꯗ꯭ꯔꯦ ꯌꯨꯝꯁꯦ ꯏꯄꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯣꯠꯅ ꯇꯤꯟꯅ ꯆꯦꯛꯅ ꯁꯥꯕ ꯌꯨꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯏꯌꯦꯕ ꯐꯦꯟ ꯄꯥꯟꯗ꯭ꯔꯗꯤ AC ꯄꯥꯟꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯏꯅ ꯁꯥꯕ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕꯗ ꯏꯄꯨ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤ ꯀꯩꯅꯣ ꯏꯄꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯏꯪꯕ ꯐꯥꯎꯗꯦ ꯁꯥꯕ ꯐꯥꯎꯗꯦ ꯄꯨꯔꯥ ꯅꯣꯔꯃꯦꯜꯗ ꯂꯩꯔꯦ ꯆꯞ ꯆꯥꯕꯤꯗꯀꯣ ꯑꯏꯪ ꯑꯁꯥꯁꯦ ꯑꯗꯨꯒ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯌꯨꯝꯁꯥꯔꯣꯜꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯄꯨ ꯍꯧꯖꯤꯛꯀꯤ ꯅꯍꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯪꯅꯤꯡꯕ ꯌꯨꯝꯁꯥꯔꯣꯜꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯅꯤ ꯀꯅꯥꯒꯤ ꯈꯨꯕꯝ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯍꯌꯦꯡ ꯀꯣꯟꯅ ꯏꯄꯨꯗ ꯏꯟꯇꯔꯚꯤꯌꯨ ꯂꯧꯖꯒꯦ ꯍꯥꯏꯔꯒꯗꯤ ꯏꯄꯨ ꯇꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯤꯁꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯗꯕ ꯂꯩꯇ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥ ꯈꯪꯗꯦ ꯑꯗꯩ ꯑꯃ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯉꯝꯅꯕ ꯌꯥꯎꯅꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯃꯤꯁꯇ꯭ꯔꯤ ꯀꯧꯔ ꯁꯥꯔꯦ ꯌꯨꯝ ꯁꯥꯕ ꯀꯥ ꯑꯗꯨ ꯑꯗꯒꯤ ꯌꯨꯝ ꯁꯤ ꯀꯧꯔ ꯁꯥꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯏꯄꯨ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯕꯣꯛ ꯏꯕꯣꯛꯁꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯏꯄꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄ ꯈꯣꯠꯄ ꯂꯥꯛꯇ꯭ꯔꯦ ꯍꯪꯁꯨ ꯍꯪꯗ꯭ꯔꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯏꯄꯨꯁꯤꯡꯗꯒꯤ ꯏꯕꯦꯜꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯂꯤꯕꯤꯔꯝꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯊꯑꯣꯏꯅ ꯑꯍꯟ ꯃꯅꯥꯛ ꯆꯠꯇꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯇꯥꯕꯤꯌꯨ ꯂꯤꯕꯤꯌꯨ ꯇꯥꯔꯝꯃꯤ
ꯄꯦꯄꯦ ꯋꯥꯔꯤ ꯍꯥꯏꯅ ꯑꯗꯨꯒ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯇꯥꯡꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤ ꯂꯥꯏꯔꯤꯛ ꯄꯥꯕꯤ ꯍꯥꯏꯁꯤꯅ ꯑꯝꯇ ꯁꯪꯉꯤ ꯃꯥꯅꯤ ꯃꯥꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯇꯣꯉꯥꯟꯕꯒꯤ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯦ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯂꯦ ꯌꯥꯝ ꯋꯥꯕ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯇꯥꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗꯕ ꯇꯥꯅꯤꯡꯗꯕ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯅ ꯌꯨꯕꯤ ꯁꯤꯅ ꯑꯣꯗ ꯈꯦꯠꯄꯗꯤ ꯉꯥꯟꯊꯛ ꯑꯄꯨꯟꯕ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯏꯄꯨ ꯍꯤꯗꯥꯛꯄꯨ ꯁꯤꯗ ꯍꯥꯞꯄꯒ ꯊꯛꯏꯁꯦ ꯏꯄꯨ ꯀꯩ ꯀꯩꯅꯣ ꯍꯤꯗꯥꯛ ꯃꯅꯥꯁꯤ ꯅꯨꯡꯁꯥꯗ ꯄꯨꯔꯛꯀꯦ ꯑꯃꯗꯒ ꯆꯤꯒ ꯇꯣꯜꯂꯒ ꯇꯦꯛꯀꯤ ꯁꯥꯔꯒ ꯃꯩ ꯈꯔ ꯍꯥꯞꯄ ꯆꯥꯅꯤ ꯍꯤꯗꯥꯛ ꯃꯅꯥꯁꯦ ꯆꯨꯍꯤꯗ ꯇꯣꯠꯂꯒ ꯈꯣꯍꯤ ꯍꯥꯏꯕ꯭ꯔꯥ ꯆꯨꯍꯤ ꯍꯥꯏꯕ꯭ꯔꯥ ꯏꯄꯨ ꯆꯨꯍꯤꯗ ꯆꯨꯍꯤꯁꯦ ꯂꯩꯔꯒ ꯍꯤꯗꯥꯛ ꯃꯅꯥꯁꯦ ꯅꯨꯡꯁꯥꯗ ꯄꯨꯔꯛꯀꯦ ꯑꯃꯗꯒ ꯁꯨꯒꯥꯏꯔ ꯀꯥꯟꯗ ꯉꯥꯡꯊꯛꯁꯤ ꯅꯞꯄ ꯊꯥꯅꯤ ꯑꯗꯩ ꯉꯥꯡꯊꯛꯁꯦ ꯑꯍꯣꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯑꯣꯡ ꯄꯥꯟꯕ ꯉꯥꯡꯊꯛ ꯖꯥꯠ ꯑꯅꯤ ꯊꯣꯛꯑꯦ ꯑꯗꯒꯤ ꯈꯨꯠꯅ ꯊꯛꯄ ꯀꯥꯡꯀꯔ ꯍꯥꯏꯅ ꯑꯃꯒ ꯀꯪꯀꯔꯒꯤꯗꯨꯅ ꯒꯟꯖꯥ ꯑꯣꯏꯗꯣꯏꯔ ꯏꯄꯨ ꯒꯟꯖꯥ ꯅꯠꯇꯕꯗ ꯍꯤꯗꯥꯛꯄꯨꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯃꯤꯁꯤ ꯁꯤ ꯌꯥꯝꯅ ꯑꯐꯕ ꯍꯤꯗꯥꯛꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯕꯤꯗꯅꯕ ꯅꯣꯂꯨꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯃꯁꯤ ꯁꯤꯖꯤꯟꯅꯔꯛꯄꯗ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄ ꯑꯄꯟ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯖꯔꯗꯥ ꯈꯩꯅꯤ ꯇꯂꯞ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯨ ꯆꯦꯟꯕ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯤꯉꯩ ꯀꯥꯟꯗ ꯆꯔꯥ ꯍꯦꯜꯂꯝꯃꯦ ꯍꯧꯖꯤꯛꯁꯤꯗꯤ ꯆꯥꯅ ꯈꯜꯂꯒ ꯂꯩꯔ ꯆꯥꯔꯅꯤ ꯊꯣꯏꯗꯣꯛꯄ ꯑꯅꯥꯕ ꯄꯪꯂꯩ ꯂꯩꯔꯝꯃꯦ ꯃꯍꯧꯁꯥꯅꯤ ꯍꯥꯏꯔꯒ ꯑꯅꯥꯕ ꯀꯣꯡꯕꯗ ꯏꯄꯨ ꯍꯣꯏꯅ ꯊꯥꯡꯒ ꯃꯅꯨꯡ ꯈꯨꯟꯖꯦꯝꯗ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯉꯥ ꯐꯥꯕꯅ ꯁꯤꯟꯐꯝꯁꯦ ꯑꯌꯥꯝꯕ ꯑꯣꯏꯔꯛꯄ꯭ꯔꯥ ꯏꯄꯨ ꯑꯩꯈꯣꯏꯗꯤ ꯁꯨꯔꯦꯗ ꯐꯨꯝꯅꯕ ꯉꯥ ꯇꯣꯡꯈꯥꯕ ꯐꯥꯔꯛꯏ ꯑꯗꯒꯤ ꯈꯣꯏ ꯊꯥꯔ ꯄꯣꯔꯣꯝ ꯀꯩꯅꯣ ꯐꯥꯔꯤ ꯊꯥꯏꯅꯅ ꯂꯩꯔꯝꯕ ꯏꯄꯨ ꯉꯥ ꯃꯃꯤꯡ ꯈꯔ ꯍꯥꯏꯕꯤꯌꯨ ꯊꯥꯏꯅꯒꯤꯁꯦ ꯉꯥꯀ꯭ꯔꯥ ꯉꯥꯃꯨ ꯑꯗꯒꯤ ꯁꯔꯦꯡ ꯄꯦꯡꯕꯥ ꯉꯥꯅꯣꯏ ꯑꯗꯒꯤ ꯉꯥꯈꯥ ꯉꯥꯆꯤꯛ ꯉꯥꯔꯦꯟ ꯀꯥꯏꯅ ꯂꯩꯔꯝꯕ꯭ꯔꯥ ꯏꯄꯨ ꯉꯥꯔꯦꯟꯗꯤ ꯇꯨꯔꯦꯟꯒꯤ ꯉꯥꯅꯦꯕꯀꯣ ꯏꯄꯨ ꯏꯕꯣꯛ ꯍꯣꯏ ꯎꯅꯕ ꯆꯠꯄ ꯑꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯈꯣꯠꯄ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯩ ꯀꯩ ꯌꯥꯎꯔꯛꯏ ꯏꯄꯨ ꯏꯃꯥ ꯃꯇꯝꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯕꯁꯦ ꯅꯈꯣꯏ ꯐꯪꯄꯣꯟꯇꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯏꯄꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯈꯔ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯊꯔꯥꯅꯤ ꯖꯔꯃ ꯑꯗꯒꯤ ꯌꯥꯎꯁꯪ ꯁꯤ ꯕꯔꯥ ꯕꯔꯥ ꯆꯠꯄ ꯋꯥꯈꯜ ꯇꯧꯔꯗꯦ ꯍꯧꯖꯤꯛꯇꯤ ꯐꯪ ꯑꯃ ꯐꯪꯉꯛꯇ꯭ꯔꯒ ꯂꯣꯏ ꯆꯦꯛꯁꯤꯟꯅꯔꯦ ꯂꯧꯔꯤ ꯅꯠꯇ꯭ꯔꯣ ꯏꯄꯨꯅꯅꯦ ꯏꯄꯨ ꯍꯣꯏ ꯃꯇꯝꯗ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯑꯗꯒꯤ ꯏꯕꯣ ꯍꯣꯏꯒ ꯊꯦꯡꯅꯕ ꯆꯠꯄ ꯈꯣꯠꯄ ꯁꯨꯝ ꯀꯩꯗ ꯆꯠꯂꯝꯒꯦ ꯈꯣꯡꯂꯝꯕꯤꯗꯤ ꯏꯄꯨꯒꯤ ꯏꯕꯣꯛꯁꯦ ꯀꯩ ꯂꯩꯀꯥꯏꯗꯒꯤꯅꯣ ꯏꯄꯨ ꯊꯥꯡꯒ ꯃꯣꯏꯔꯥꯡꯊꯦꯝꯗꯒꯤ ꯈꯨꯟꯖꯦꯝꯗꯒꯤꯅ ꯃꯣꯏꯔꯥꯡꯊꯦꯝ ꯐꯥꯎꯕꯁꯤ ꯈꯣꯡꯅ ꯆꯠꯂꯒ ꯎꯅꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯑꯣꯏꯔꯝꯒꯗꯕ ꯑꯩꯈꯣই ꯏꯄꯨ ꯍꯣꯏ ꯏꯕꯣꯛꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯣ ꯏꯄꯨꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯖꯕ ꯏꯄꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯅꯁꯨꯁꯤꯡꯅ ꯏꯄꯨꯒꯤ ꯆꯥꯅꯤꯡꯕꯗꯣ ꯑꯝꯇꯪ ꯂꯩꯔꯒ ꯄꯤꯖꯔꯝꯒꯦ ꯏꯄꯨ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯤ ꯈꯣꯠꯂꯤ ꯏꯄꯨꯅ ꯆꯥꯅꯤꯡꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯩꯖꯔꯛꯀꯦ ꯏꯄꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯖꯔꯛꯀꯦ ꯏꯄꯨ ꯁꯦꯝꯒꯨꯝꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦꯕ ꯏꯄꯨ ꯇꯤꯡꯒꯤ ꯇꯤꯡꯁꯅꯨ ꯏꯄꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯄꯨ ꯏꯄꯨ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯀꯣ ꯁꯣꯏꯗꯧꯗꯕꯅꯤ ꯁꯣꯏꯗꯅ ꯇꯝꯕꯤꯕꯅꯤ ꯂꯩꯈꯣꯏ ꯂꯩꯌꯨ ꯂꯧꯁꯤꯟꯈꯤꯒꯔꯁꯤ ꯑꯗ ꯍꯧꯖꯤꯛ ꯆꯍꯤ ꯆꯥꯝꯃ ꯍꯥꯏꯅꯕꯅꯤ ꯑꯩꯈꯣꯏ ꯈꯪꯕꯗ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯇꯪ ꯂꯩꯔꯝꯃꯤ ꯊꯥꯡꯒ ꯋꯥꯡ ꯑꯀꯣꯏꯕꯗ ꯑꯗꯨ ꯑꯇꯩꯗꯤ ꯃꯇꯝꯗꯨꯒꯤꯗꯤ ꯂꯥꯏꯊꯣꯛꯄꯤ ꯄꯨꯆꯞꯄꯤꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯕ ꯂꯣꯏ ꯁꯤꯖꯤꯟꯅꯔꯦ ꯇꯣꯔꯥꯇꯣꯟ ꯑꯗꯨꯅ ꯗꯥꯛꯇꯔꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯣꯛꯑꯒ ꯂꯩꯔꯦ ꯌꯥꯔꯅ ꯃꯇꯝꯗꯨꯗꯗꯤ ꯊꯥꯡꯒꯗꯒꯤ ꯃꯣꯏꯔꯥꯡ ꯇꯥꯅ ꯅꯃꯥꯡꯗꯣꯡ ꯇꯥꯅ ꯆꯠꯂ ꯀꯧꯔꯒ ꯂꯥꯏꯌꯦꯡꯕ ꯊꯝꯃꯝꯃꯤ
इपुगी हक्चांग सुकी मतिक कल्ली अद इपु चाक खरा खरा यामना चाबी को अदुगा नमगदी वॉकिंग खोंग असुम हगोलगा खगा चपी इपु अदुगा इपुगी चही चामा हेन पुनसिरब इपु हक्चांग कल्ली मतम कुइना सांगना इपुगी हक्चांग पुनसिबा नुंसांग बोइसनु ngasi ipuga wari sanajaba phangjaba khoisu suki mati haraujai nungaijai ipugi thaujaldagi ipugi punsi simak phangdragasu akhoi ipugumna punsi nungsangba ngamboijage aduga akhoina yum building nungaiba yum amagi asa tawi adubu empty khangmina sigi team lakchari bai khoi di ngasi ipuna lejari ba thaina gi mitai yumjau sigomtang saraga leiba ngamboijage hairaga matang sidai sida sigi ipuga wari watai sanajabagi thauram matang sida losinjari punamapu khurumjari